ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ BS Explorer ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯅ ꯆꯤꯡꯕ ꯇꯔꯟ ꯑꯣꯟ ꯅꯝꯕꯤꯔꯝꯃꯨ ꯉꯁꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ Jaya Janaki Nayaka Kunkar ꯐꯤꯂꯝ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯁ ꯚ꯭ꯌꯨꯑꯔꯁ ꯑꯣꯏꯔꯤꯕ 480 ꯃꯤꯂꯤꯌꯟ ꯚ꯭ꯌꯨ ꯑꯃꯗꯤ ꯁꯥꯎꯠꯀꯤ ꯐꯤꯂꯝꯗ ꯕꯦꯁ ꯔꯣꯃꯥꯟꯇꯤꯛ ꯑꯦꯛꯁꯟ ꯑꯣꯏꯈꯤꯕ ꯁꯥꯎꯠ ꯐꯤꯂꯝ ꯑꯃꯅꯤ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯗꯦꯠ ꯑꯁꯤ 11 ꯑꯥꯒꯁꯠ 2017 ꯅꯤ produced by M Ravinder directed by Boyapati Srinu ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯔꯣꯜ ꯈꯔ ꯍꯥꯏꯖꯔꯕꯗ एक्टर गगन चक्रवर्ती की सक्तमदा बेलाराम कोंदा श्रीनिवास एक्ट्रेस स्वीटी की सक्तमदा राकुटप्रीत सिंह आश्विन नारायण वर्मा की सक्तमदा जगतपति बाबू गगन की फादर चक्रवर्ती की सक्तमदा शरद कुमार सेंट्रल मिनिस्टर की सक्तमदा सुमन अर्जुन पवार की सक्तमदा तरुण अरोरा गगन की मयामा की सक्तमदा नंदू स्वीटी की फादर की सक्तमदा जया प्रकाश हौजिक फिल्म असी नुसिरब मरुप मयाम मफमदा खुदोन तमजरबी फिल्म असी हौब मतमदा इंटर कॉलेज स्पोर्ट्स चैंपियनशिप गगन अमसुंग महाकी ग्रुपना चैंपियन ओइदुना माई पाकपगी हराव तयाम्बा फोंदोक्तुना हौई फिल्म असिदा मेन रोल की सक्तम लांगलिबा गगन असी चक्रवर्ती ग्रुप ऑफ इंडस्ट्री अदुगी मसानुपा अतोंबा ओइरम सिन असिदा फजरबा कॉलेज अमा उलमी हाइरिबा कॉलेज असिदा कॉलेज असिगी छात्री फिल्म असिगिना मेन एक्ट्रेस की रोल लौरिबी स्वीटी कौरबी नुपी मसा सिना कॉलेज असी तमना लाखिरमी महाक कॉलेज असी लाक्तुना महाकी नुंगसिरबा फ्रेंड कयागा उनरमी मखोय मयाम पुन्ना असुम कॉलेज तमना संगसिलमी मखोयना कॉलेज अदुदा असुम संगसिलकपदा कॉलेज अदुदा मखोयगी फ्रेंड अमा थेंगनरमी महाकी ममिंग अमिता कौई अमितादा मखोयना हंगलमी नहा करिगिदमक्ता कॉलेज असिदगी हल्लिबनु हायना अमिताना हायरमी कॉलेज असिदा ब्रिकम कौरबा फट्रबा नुपा अमा लै महाकी हेरेसमेंट असुकी मतिक कनबना मरम ओइरगा आई कॉलेज असिदगी टीसी लौदुना हल्लिबनी हायना अमिताना हायरमी आईकी फादर ना प्रिंसिपल दंग कंप्लेन तौखरे अदुबु ngarang numidang makoi aikoigi jumda laktuna makoina aikoigi jumda sanglakhlaba matungda aigi father da principal da kole principal da nahana complain tawbra haiduna hanglaba matungda aigi father gi mamai da pangna thajilam matungda bikam amasung mahaki mamanaba singna aikoigi imung manungda asuki matik kihelami karigumba pawsing asi atopa miyoi singda haidokpa thoklagadi nakoigi imung manung loina hatkani hairami हाइरिबा वारीसिंग असी कॉलेज अदुगी अमिताना महाकी ममानबी मयामदा लिरमी बिक्रम की फ्रेंड अमना उखिदुना खुदकता बिक्रम द फोन तौदुना हाइरमी खुदकता बिक्रम की फ्रेंड अमसुंग महाकी मरुपसिंग बाइक थौदुना कॉलेज अदु तमना लाक बिक्रमना अमिता की मनाकता संगलक्तुना आइना पाउसिंग अदु हाइदनबा हाइकिबा नत्रा हौजिक्ति नंग हाइरबनिना आई नहाकी मथक्ता करिगुंबा खरा तौबा ताई तंजा अदुदा स्वीटीसु अमिता की मनाकता लेप्तुना लेरमी स्वीटीना वाहैसिंग अदु तारुबदा सुकी मतिक सावरमी स्वीटीना बिक्रमदा बिहेव योरसेल्फ हारमी मधुदगी बिक्रमना सावरदुना स्वीटीगी मकुदांग पाइरमी बिक्रमना स्वीटीदा वंसनदुना असुम इंदुना नहाकी नेमदसु लाक्तुना असुमना तौरा हारमी मधुदगी स्वीटीगी मनिंगदा नुपा अमा लेपलमी हाइरिबा नुपा असि फिल्म असिगी मेन लीड एक्टर गी रोल लौरिबा गगन चक्रवर्ती कौरबा नुपा अदुनी स्वीटीना ओंदोक्तुना जेंगलुबा मतमदा गगन महाकी मनिंगदा लेपतुना लैबा अदु उरमी बिक्रमना अमुकसु उसित्तदुना स्वीटीदा नंगी नयुमदसु लाक्तुना टॉर्चर तौरा हाइदुना हन्ना हाइरमी मधुदगी खंगौदना गगनना सावरदुना बिक्रमगी ममाइदा अकन किन अमा थिंजलमी मखा ताना गगनना बिक्रमबु अकन किन थिंदुना जुबी पांबी अमा तमना लाक्तुना लंगसिलकी तंजा अदुदा बिक्रमगी ममानबा अमना उखिदुना मखोगी फ्रेंड अतैदा फोन तौरमी बिक्रमगी ममानबा सिंग अदु मखुत्ता खुलाई ममम पाइदुना कॉलेज अदु तमना लाखिरमी अहानबदा गगनना बिक्रमगी ममानबा मफम अदुदा लैरिबा मरी मंगा सिंग अदु फुदरमी सुमना फुनरिङैदा बिक्रमना गगनबु थिन्नबगिदमक्ता थांगमा पाइदुना संगसेलकी खुदक्ता गगनना बिक्रमगी मखुत अदु फादुना लैखेक्तुना तुदेक्लमी स्वीटीना गगनबु थैंक यू हाइदुना संगलकपदा गगनना साइड प्लेस हायरगा स्वीटीबु नाकन अमदा लैथोक्तुना थंबिरमी मरमदी मफम अदुदा फट्रबा बिक्रमगी ममानबा कया लाक्लमी बिक्रमगी ममानबा सिंग अदुना गगनबु कोशिलमी मतुंगदा बिक्रमना मखुत्ता खुलाई अमा पाइदुना गगनबु पुनबगिदमक्ता संगसिलकी तंजा अदुदा गगन की फादर अमसुंग मयाम लाक्तुना मखोय अहुम संगना बिक्रमगी ममानबा सिंग अमसुंग बिक्रमबु असुकी मतिक फुदरमी कॉलेज की स्टाफ नुपी अमना मखोयना फुनरिबा थौदोक्सिंग अदु महाकी फोनदगी फोटो कापमी महांगना अतोपा स्टाफ सिंगदा आई हुजिक्ति पुलिसता कंप्लेन तौबा चटकनी हाइरमी दगी कॉलेज की स्टाफ अमना हाइरकी चक्रवर्ती ग्रुप ऑफ इंडस्ट्री अदु खंगब्रा हाइना मदुगी ओनर्स नि मपुनी हाइरमी
Chakrabarti Group of Industry haibasi asuki matik chauraba company ama oirami makhoi style pukchen mong matodi asuki matik samna lerami adubu makhoi gi thamoi kayagi matik chawi haiduna haibiba staff nupa aduna college ki atopa staff sing aduda wari tawrami haibiba wari sing adu tarubadagi mafam aduda leiriba college ki chhatra sing aduna gagan gi imung manungbu nungsiba haurami asumna college ki nupa aduna help tawriba mi amabu akhoina theng chaibam thoi makhoi mathakta complaint tawba tholagadi aikhoi asuki matik aranba oigani mafam asida minister gi masa adu jamna wakhan nungaitana phamduna lerami khangaudana minister adusu mafam asida lakhi minister aduna mahaki phatraba machanupa adubu kangkhalami amasung machanupa aduda aikhoi gisu matam chaba lakani matam adu laklaba tanja aduda aikhoi su makhoi gi mathakta akanba defense tawsi hairami matungda college ki phajarba sinama ulami Sinnasida Amitagi imung manung laktuna gagan sita theng sairami gagan na makatana Amitagi imung manung da hairami problem leiragadi college thatoktuna satpa hongnadi problem adubu solve tawba haibasi aikhoina thengnagadamni hairami makatana gagan na all the best hairamaga maha class launabagi damakta satkirami tanja adu da gagan na gari yengi haiduna makutta jinglapada gari yauramdi mahaki friend Sweetie na mahaki makutta gari ama sibirami gagan na Sweetie da thank you hairami makata na Sweetie amasu gagan college adi campus manungda tapna satuna wari sanarami Sweetie na hanglami gagan da nangna fight tawduna naimda halakpa matamda nangi namana karimata haidabra haina gagan na mahaki thamoida wakhan jamna nungaitana aigi ma laikhitre hairami Sweetie su wakhan jamna nungairamde khudak aduda Sweetie gi mamanabi sing laktuna nang gagan bu koinaba honarira hairami Mamanabi sing aduna Sweetie da gagan che thamoi yamna kanba nupa amani ngasi phawba college ki chhatri ama phawba nungsi haikidriba chhatra amani hairami college ki mamanabi aduna ai luhonggadaba kuidre aikoi hunji college loigadaba su matam naksalagle maram asina papta boy harautay yamna nungaina lau hairami gagan na makhata na karigumba party edu lakpa taragadi aigi father amasung aigi iyambaga loinana lake hairami Pauki party sigi sinda nupi aduna Sweetie da hairami aikoina dance tawduna jamna nungaina leigani haina adubu haujikti mood off oire maramdi gagan na mahaki father amasung mayambaga loinana lakani haibna maram oiraga aduga Sweetie gi mamanabi aduna mafam asida party nate basan oina piba laklani hairami khangaudana gagan gi father amasung mahaki mayamba makhoi loina laktuna party adubu asuki matik nungaina silami makhoisu hairiba party aduda asuki matik nungaina enjoy torami Mamanabi adu asuki matik surprise oirami mahakna khaliba wakhan aduga onna teinaba oiramba aduda adugi matungda makhoi mayam punduna party adubu harautay yamna pangthoklami nupi aduna gagan gi father da sorry ankan hairami aina khalubadi uncle loi laktuna party mahuta advice na ayamba pigadra khalubani adubu madugi onna teinabada oiramle haina gagan gi mapan hairami nupi haibasidi pukchen jamna chawba mama oibagi thodang loriba sangsara sigi khwaidagi arumba posak puribi ima amagi saklon ni haina masina nupi singbo aikoina asuki matak ijat wangna thambigadam ni hairami wai sing adu taruba matungda mafam aduda leiriba gagan gi mamanaba sing amasung mahagi friends singna gagan gi imung manungbo asuki matik nungsirami makata na gagan gi mapana makhoibu karigumba khara chanabagi damakta mafam amada purami makata na makhoina footpath ki chamchamba hotel amada bajia chaba laklami gagan gi mamanabi friends sing aduna hojikandi asiguma mafamda phamduna bajia chabagi matam natre hairami anabi amana gagan gi mapada angkan nangdi paisa jamna paibani na fajarba hotel da chaba ngangani hairami karigi damakta mafam asida road ki hotel da charibano haina gagan gi mapana hairami aikhoina karigumba makhoina joliba posing asi chabidragadi makhoi gi imung manung karam haina chalaigani haina gagan gi mapana makha taraduna make in India nate make this India si khoi mayam changna ohengadam ni hairam khata na makoi haraukta yamna saposing adu saminarmi Sweetie na gagan gi mapada hanglami father khudima angkan gumna pukchen chelamdrise karigino hanglami sinnasida Ashwin Narayan Verma gi masanupa amasung mining king Rajendra Verma gi masanupa gi luhongbagi function nama sem sarami aningba mafam adugi khwaidigi hena paisa pairaba miyoising oirami hairiba luhongba function adu yaunabagi damakta mantri adu su mafam aduda laklami mantri adubu Ashwin Narayan Verma amasung Rajendra Verma na makoi ani na haraukta yamna reception torami amasung marriage program adu makha chatharami honggadawriba bor oigadawriba nupa aduda mahaki security na sangakduna video clip am ulami khata na Ashwin Narayan Verma da bor oigadaba nupa aduna od oiraba video clip kaya ulami
ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯅ ꯍꯪꯂꯝꯃꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤ ꯀꯅꯥ ꯀꯅꯥꯅ ꯎꯈꯤꯕꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯩꯈꯣꯏ ꯑꯅꯤꯇ ꯎꯍꯧꯏ ꯍꯥꯏꯔꯝꯃꯤ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯝꯃꯤ ꯁꯤꯟ ꯑꯁꯤꯗ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯏꯗꯅ ꯇꯤꯚꯤ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯔꯥꯖꯦꯟꯗ꯭ꯔ ꯕꯔꯃꯒꯤ ꯑꯁꯤꯕꯒꯤ ꯅ꯭ꯌꯨꯁ ꯑꯗꯨ ꯂꯥꯛꯏ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗꯀ ꯂꯣꯏꯅꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯑꯩꯅ ꯇꯧꯍꯟꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯖꯠ ꯃꯥꯡꯒꯗꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤ ꯃꯦꯗꯤꯌꯥꯗ ꯂꯤꯛ ꯑꯣꯏꯈꯤꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯖꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯥ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯀꯟꯕ ꯄꯨ ꯊꯥꯡ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯁꯤꯟ ꯑꯁꯤꯗ ꯁ꯭ꯋꯤꯇꯤ ꯑꯃꯁꯨꯡ ꯒꯒꯟ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯆꯠꯂꯝꯃꯤ ꯐꯤꯔꯣꯜ ꯄꯣꯠꯆꯩꯅꯆꯤꯡꯕ ꯀꯌꯥ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯋꯤꯇꯤꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯁ꯭ꯋꯤꯇꯤꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯁ꯭ꯋꯤꯇꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯒꯒꯟꯒꯤꯁꯨ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯒꯒꯟꯗꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯁ꯭ꯋꯤꯇꯤꯒ ꯁꯣꯄꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯄꯥꯗ ꯁ꯭ꯋꯤꯇꯤꯅ ꯍꯪꯂꯝꯃꯤ ꯒꯒꯟꯗ ꯅꯪ ꯅꯍꯥꯛꯀꯤ ꯄꯄꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯔꯣꯠꯄ ꯊꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯒꯒꯟꯅ ꯈꯨꯝꯂꯝꯃꯤ ꯑꯩꯍꯥꯛꯀꯤ ꯐꯥꯗꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯔꯣꯠꯄ ꯊꯝꯗꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯁ꯭ꯋꯤꯇꯤꯅ ꯈꯪꯉꯝꯃꯤ ꯒꯒꯟꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯗ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯃꯤ ꯁꯣꯄꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯒꯒꯟꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯒꯒꯟꯅ ꯃꯈꯥ ꯇꯥꯅ ꯑꯩ ꯁ꯭ꯋꯤꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯅ ꯁꯣꯟꯖꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤ ꯒꯒꯟꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯒꯒꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯁ꯭ꯋꯤꯇꯤꯗ ꯐꯤꯔꯣꯜ ꯂꯩꯕꯤꯔꯛꯂꯤꯕ ꯈꯣꯡꯎꯞ ꯂꯩꯕꯤꯔꯛꯂꯤꯕ ꯑꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯁ꯭ꯋꯤꯇꯤꯕꯨ ꯒꯒꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝ ꯄꯨꯁꯤꯟꯗꯨꯅ ꯑꯍꯥꯟꯕꯗ ꯒꯒꯟꯒꯤ ꯕꯦꯠꯔꯨꯝ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ ꯕꯦꯠꯔꯨꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯍꯨꯝ ꯊꯥꯔꯝꯕ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯤꯇꯤꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ ꯍꯥꯏꯅ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯎꯠꯈꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯗꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯊꯕꯛꯇ ꯑꯌꯥꯝꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯒꯒꯟꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯊꯦꯠꯄ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯒꯒꯟꯒꯤ ꯃꯃꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯑꯐꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯆꯝꯃꯤ ꯃꯤꯒꯤ ꯑꯋꯥꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯒꯟꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯒꯤ ꯃꯄꯥꯗ ꯍꯪꯂꯝꯃꯤ ꯑꯩꯅ ꯂꯥꯛꯄꯁꯤ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯒꯒꯟꯒꯤ ꯃꯄꯥꯅ ꯈꯨꯝꯂꯝꯃꯤ ꯅꯪꯗꯤ ꯏꯆꯥꯒꯨꯝꯕꯅꯤ ꯌꯥꯝꯅ ꯐꯩ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯁ꯭ꯋꯤꯇꯤꯅ ꯃꯈꯥ ꯇꯥꯅ ꯑꯩ ꯄꯥꯔꯃꯤꯁꯟ ꯑꯃꯠꯇ ꯂꯧꯖꯒꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯇ ꯇꯧꯖꯒꯦ ꯒꯒꯟꯒꯤ ꯃꯄꯥꯅ ꯍꯣꯏ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯋꯤꯇꯤꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯍꯥꯟꯕꯗ ꯁ꯭ꯋꯤꯇꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ ꯃꯊꯪꯗ ꯃꯈꯣꯏꯒꯤ ꯊꯝꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯔꯚꯦꯟ ꯈꯨꯗꯤꯡꯃꯛ ꯀꯤꯆꯟꯒꯤ ꯀꯥꯗ ꯂꯣꯏꯅ ꯀꯧꯁꯤꯜꯂꯝꯃꯤ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯁꯤ ꯍꯥꯏꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯤꯟꯖꯥꯛꯁꯤꯡ ꯉꯁꯤꯗꯒꯤ ꯆꯥꯔꯔꯣꯏꯁꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯁꯦꯝꯕ ꯑꯐꯕ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯁ꯭ꯋꯤꯇꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯔꯚꯦꯟꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛꯁꯤꯡ ꯁꯦꯝꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁ꯭ꯋꯤꯇꯤꯅ ꯑꯪꯀꯟ ꯁꯥꯎꯕꯤꯒꯅꯨ ꯑꯪꯀꯟ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪ ꯇꯞꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯅꯪ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯦ ꯖꯥꯗꯨꯗ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯒꯒꯟꯅ ꯁ꯭ꯋꯤꯇꯤꯕꯨ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯗ ꯅꯪꯒꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ ꯒꯒꯟꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯁ꯭ꯋꯤꯇꯤꯅ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯈ꯭ꯔꯕ ꯍꯪꯂꯝꯃꯤ ꯒꯒꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ
ꯃꯇꯨꯡꯗ ꯁ꯭ꯋꯤꯇꯤ ꯑꯃꯁꯨꯡ ꯒꯒꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒ ꯒꯒꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯃꯆꯥ ꯑꯃꯗꯒꯤ ꯁꯥꯎꯅꯕꯗꯒꯤ ꯂꯨꯍꯣꯡꯗꯅ ꯂꯩꯔꯕꯅꯤ ꯍꯥꯏꯅ꯫ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯒꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯁꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯒꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗ ꯑꯪꯀꯜ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯕꯨ ꯒꯒꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯒꯒꯟꯅ ꯃꯌꯥꯝꯕꯒꯤꯗꯃꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯨꯍꯣꯡꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯒꯒꯟꯒꯤ ꯃꯌꯥꯝꯕꯒꯤ ꯆꯥꯎꯔꯕ ꯃꯦꯔꯦꯖ ꯁꯦꯔꯦꯃꯣꯅꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯃꯦꯔꯦꯖ ꯁꯦꯔꯦꯃꯣꯅꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯔꯤꯁꯤꯞꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯍꯥꯏꯔꯝꯃꯤ ꯁ꯭ꯋꯤꯇꯤꯕꯨ ꯎꯕꯗ ꯃꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯧ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ꯫ ꯁ꯭ꯋꯤꯇꯤ ꯑꯃꯁꯨꯡ ꯒꯒꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯒꯒꯟꯒꯤ ꯃꯄꯥꯅ ꯎꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯒꯒꯟꯒꯤ ꯃꯄꯥꯅ ꯒꯒꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯒꯒꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯋꯤꯇꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯒꯒꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯋꯥꯁꯛꯂꯗꯨꯅ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ꯫ ꯃꯈꯥ ꯒꯒꯟ, ꯁ꯭ꯋꯤꯇꯤ ꯑꯃꯁꯨꯡ ꯃꯄꯥ ꯄꯨꯟꯗꯨꯅ ꯒꯒꯟꯒꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯁ꯭ꯋꯤꯇꯤꯗ ꯂꯨꯍꯣꯡꯕꯒꯤ ꯐꯪꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯦ, ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯁ꯭ꯋꯤꯇꯤꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯄꯄꯥꯒꯤ ꯐꯣꯟ ꯂꯥꯛꯂꯦ, ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯒꯒꯟꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯒꯒꯟꯒꯤ ꯃꯄꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯁ꯭ꯋꯤꯇꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯁꯨ ꯕꯥꯏ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯒꯟꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯒꯒꯟꯅ ꯁ꯭ꯋꯤꯇꯤꯕꯨ ꯊꯤꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯒꯒꯟꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯪꯁꯟ ꯌꯥꯎꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒ ꯂꯥꯛꯄꯅꯤ, ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯁ꯭ꯋꯤꯇꯤ ꯍꯧꯗꯣꯛꯅꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯒꯟꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯏꯁꯩ ꯑꯗꯨ ꯂꯩꯈꯠꯂꯛꯇꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯗꯦꯡꯒꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯒꯟꯅ ꯁꯥꯎꯔꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯂꯨꯈꯝꯗ ꯊꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨ ꯗꯦꯡꯒꯤꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯁ꯭ꯋꯤꯇꯤꯒꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯁ꯭ꯋꯤꯇꯤ ꯀꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯇꯨꯅ ꯒꯒꯟꯗ ꯅꯪꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯅꯪ ꯀꯩꯗꯧꯒꯅꯤ ꯍꯪꯂꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯒꯒꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯄ ꯊꯣꯛꯂꯒꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ ꯍꯪꯈꯤ꯫ ꯒꯒꯟꯅ ꯁ꯭ꯋꯤꯇꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯊꯛꯇ ꯆꯩꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨ ꯒꯒꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯒꯒꯟꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯈꯪꯕꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯁꯤꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯏꯃꯟ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯔꯝꯗ ꯈꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯐꯥꯎꯔꯕ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯂꯗꯨꯅ ꯄꯥꯎ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯖꯨꯟ ꯄꯋꯥꯔ ꯍꯥꯏꯕ ꯐꯥꯎꯔꯕ ꯏꯟꯗꯤꯌꯥꯒꯤ ꯂꯤꯀꯔ ꯕꯤꯖꯤꯅꯦꯁꯃꯦꯟ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯇꯥꯟꯅꯩ ꯍꯥꯏꯅ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯗꯤ ꯃꯍꯥꯛꯅ ꯂꯩꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯗ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯗ ꯀꯥꯞꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯄꯤꯅꯕ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯍꯥꯛ ꯀ꯭ꯔꯥꯏꯝꯒꯤ ꯔꯦꯀꯣꯔꯗ ꯂꯩ, ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩ ꯑꯃꯁꯨꯡ ꯋꯥꯏꯟꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩ, ꯄꯋꯥꯔ ꯂꯩ, ꯄꯨꯝꯅꯃꯛ ꯂꯩ, ꯑꯩꯒꯤ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯔꯦꯁꯄꯦꯛ ꯈꯛꯇꯅꯤ, ꯔꯦꯁꯄꯦꯛ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯄꯤꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯁꯨꯛ ꯆꯥꯎꯔꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ꯫ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯍꯜꯂꯁꯤ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯄꯩꯁꯥ ꯇꯥꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅ꯫ ꯃꯦꯅꯦꯖꯔ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯕꯨ ꯀꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯖꯨꯟ ꯄꯋꯥꯔꯒꯤ ꯂꯥꯛꯃꯤꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃꯅ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯕꯨ ꯐꯨꯗꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯃꯦꯅꯦꯖꯔ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯑꯩꯅ ꯃꯤꯇꯤꯡ ꯃꯆꯥ ꯑꯃꯒꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯅꯪꯒ ꯌꯦꯡꯅꯔꯒꯗꯤ ꯅꯍꯥꯛꯀꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯦ.ꯄꯤ. ꯅꯟꯗ ꯃꯦꯅꯦꯖꯔ ꯑꯗꯨ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯒ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯑꯔꯖꯨꯟ ꯄꯋꯥꯔꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯇꯨꯅ ꯑꯔꯖꯨꯟ ꯄꯋꯥꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯐꯨꯗꯦꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯊꯨꯗꯦꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯑꯔꯖꯨꯟ ꯄꯋꯥꯔ ꯑꯃꯁꯨꯡ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯥꯟ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯄꯋꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯔꯅꯤꯡ ꯄꯤꯔꯨꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯋꯥꯔ ꯍꯧꯔꯛꯂꯦ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯔꯤꯚꯦꯟꯖ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯁ꯭ꯋꯤꯇꯤ ꯑꯃꯁꯨꯡ ꯒꯒꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯅꯥꯛꯇ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯤ꯫ ꯋꯥꯠꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯅꯍꯥꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯃꯈꯥ ꯇꯥꯔꯅ ꯑꯃꯨꯛꯀꯁꯨ ꯒꯒꯟꯗ "ꯑꯥꯏ ꯂꯚ ꯌꯨ ꯐꯣꯔ ꯏꯚꯔ" ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯒꯒꯟꯗ ꯍꯥꯏꯈꯤ꯫ ꯒꯒꯟꯁꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯈꯤ꯫ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯇꯤ ꯑꯃꯁꯨꯡ ꯒꯒꯟ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯒꯒꯟꯒ ꯄꯨꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯁ꯭ꯋꯤꯇꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯒꯒꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯋꯤꯇꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯃꯄꯥꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯦ, ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯅ ꯒꯒꯟꯒꯤ ꯆꯝꯖꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯁꯥꯎꯅꯕ ꯍꯣꯠꯅꯗꯨꯅ ꯒꯒꯟꯕꯨ ꯁꯥꯎꯅꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯒꯒꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯆꯩꯔꯝꯃꯤ꯫ ꯑꯀꯣꯟꯕꯗꯗꯤ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯣꯛꯇꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯒꯟꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗꯗꯤ ꯒꯒꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯖꯕꯗ ꯒꯒꯟꯅ ꯁꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯁ꯭ꯋꯤꯇꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯑꯗꯨ ꯍꯧꯔꯛꯄꯗꯨꯗ ꯒꯒꯟꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯒ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯁꯨ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯒꯟꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯟꯗꯨꯅ ꯉꯥꯡꯂꯦ, ꯁꯥꯎꯗꯦ, ꯏꯌꯥꯝꯕ ꯍꯨꯟꯗꯨꯅ ꯉꯥꯡꯂꯦ, ꯑꯩ ꯁꯥꯎꯗꯦ, ꯑꯩ ꯍꯨꯟꯗꯨꯅ ꯉꯥꯡꯂꯦ, ꯑꯗꯨꯁꯨ ꯁꯥꯎꯗꯦ, ꯑꯩꯒꯤ ꯁ꯭ꯋꯤꯇꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕꯗꯗꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯅꯍꯥꯛꯄꯨ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯅ ꯒꯒꯟꯗ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯔꯔꯣꯏꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕ ꯊꯣꯛꯂꯒꯗꯤ ꯑꯩ ꯁꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯒꯒꯟꯅ ꯃꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯂꯨꯍꯣꯡꯉꯨ, ꯑꯗꯨꯕꯨ ꯁ꯭ꯋꯤꯇꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕ ꯊꯣꯛꯂꯒꯗꯤ ꯇꯥꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯅꯥꯛꯇ ꯂꯩꯕ ꯁ꯭ꯇꯦꯆꯨ ꯑꯃꯗ ꯊꯤꯟꯗꯨꯅ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯒꯒꯟꯁꯨ ꯁ꯭ꯋꯤꯇꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁ꯭ꯋꯤꯇꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯒꯒꯟꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯩꯃꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯒꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ, ꯁ꯭ꯋꯤꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯒꯒꯟꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯊꯤꯡꯕꯅꯣ ꯍꯥꯏꯅ꯫ ꯒꯒꯟꯅ ꯈꯨꯝꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯄꯥꯅꯅꯤ꯫ ꯃꯗꯨꯗꯒꯤ ꯒꯒꯟꯒꯤ ꯃꯄꯥꯅ ꯑꯗꯨꯛ ꯂꯥꯏꯕ ꯋꯥꯍꯩ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯤꯡ ꯄꯨꯝꯕ ꯒꯒꯟꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕꯗ ꯒꯒꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯒꯟꯒꯤ ꯃꯄꯥꯒ ꯃꯌꯥꯝꯕꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯒꯒꯟꯅ ꯊꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯠꯈꯤꯕ ꯊꯣꯛꯂꯒꯗꯤ ꯁ꯭ꯋꯤꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯁ꯭ꯋꯤꯇꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯁꯤꯟ ꯑꯁꯤꯗ ꯒꯒꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯁ꯭ꯋꯤꯇꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯋꯤꯇꯤꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯒꯒꯟꯒꯤ ꯃꯄꯥꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ꯫ ꯒꯒꯟꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯒꯒꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯟꯈ꯭ꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯈ꯭ꯔꯁꯤ꯫ ꯃꯇꯨꯡꯗ ꯒꯒꯟꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯕꯩꯖꯥꯛꯇ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕꯒꯤ ꯄꯨꯖꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯔꯖꯨꯟ ꯄꯋꯥꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯁ꯭ꯋꯤꯟ ꯅꯥꯔꯥꯌꯟ ꯕꯔꯃꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯃꯟ ꯁꯤꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯒꯒꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯨꯅ ꯕꯩꯖꯥꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯩꯖꯥꯛꯇ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯒꯒꯟꯒꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯕꯨ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫
Gaganna mahakki gari adu thong hangdoktuna soklaba gari aduda kana yauri han yenguba matamda Sweety gi mapa Jaya Prakashna yamna soktuna leiramba adu urami. Adubu nongmui paiba miyoi kharana mathangi langminaba gari aduda su hapsilaki. Gari maramkino haibdu Gagan su khangamde leptuna yengduna leirami. Tanja aduda Ashwin Narayan Dharmabu hatnabgidamakta phatraba miyoi kharana gari kan thaujinduna changlai. Gaganna Ashwin Narayan Dharmabu paiduna chingthoklami. Khangaudana Ashwin Narayan Dharmagi makutta phatraba miyoising aduna nongmoina kapaki. Amukasu makoida nongmoina kapsilaki maduda Gaganna mafam aduda taramba kargi thong ama paikhattuna nongmoi marusing adu ngakhlami. Gaganchu Ashwin Narayan Dharma bu kannabagidammakta phatraba miyoising aduga akanma mawongda phunarami. Gaganna asum sangsilaktuna phatraba miyoising adubu phudaba hawrami. Gaganna jamlaba miyoising adu amamamta phudarami adubu asukki matik yambana maram oiraga miyoising aduna makoida kochilami. Gaganchu mahakki thongna panggal lawsing puthoktuna miyoising aduga akanma mawongda phunarami. Khangaudana Gagangi makokta tugumba pot amna tharami. Gaganchu ngahak gyan manglami. Madugi matungda Ashwin Narayan Dharmabu hatnabgidamakta miyoising adu changsilaki. Ashwin Narayan Dharmagi nupina aigi ichanupa adusu makoina hapigare hauditi aigi imong nupi asisu makoina phanabgidamakta laklibani haiduna kanna lauraki amukta kanbi makoibu amukta kanbiu haina Gaganda kanna lauraki. Waising adu tarubda Gaganna asukki matik saurami. Madudagi mahakki akanba panggal lawsing puthokduna phatraba miyoising adu amukasu hanna amamamta phudaba hawraki. Gaganna phatraba miyoising Arjun Pawargi manaunupa adubu paiduna langlami. Makha tana mahakna kar manungda jawba nupi adu leithoktuna yengluba matamda mahakka hana nungsinnarambi nupi Sweety warami. Matang asida first part ki scene asi loisanjaragi. Second part ki scene asi marup mayamga punna taminarasi. Wari asi makha action romantic drama fajraba film amani aduna mayam punna taminarasi. Ngasigidamak mayamdagi kainabagi ayaba laujari. Mathangi video second part amuk thengdarsi. Channel asibu nuksibiduna subscribe amdi share na singba tawbiramu. Video asibu nuksibiba tholagadi like nambiramu mayambu amuka hana thagatsari.